ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯕ ꯊꯋꯥꯏꯒꯤ ꯃꯃꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯕꯨꯕꯣꯜꯅ ꯃꯜꯂꯤꯀꯥꯕꯨ ꯄꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯕꯨꯕꯣꯜꯅ ꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯜꯂꯤꯀꯥ ꯑꯃꯗꯤ ꯕꯨꯕꯣꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯀꯣꯏꯕ ꯑꯣꯏꯅ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯋꯥꯔꯤꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯕꯨꯕꯣꯜꯅ ꯒꯥꯔꯤ ꯑꯗꯨ ꯌꯨꯝꯗꯒꯤ ꯈꯔ ꯊꯧꯗꯣꯔꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯅꯤ ꯕꯦꯒꯇꯨ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯏ ꯃꯁꯤꯗꯒꯤ ꯃꯜꯂꯤꯀꯥꯗ ꯃꯜꯂꯤꯀꯥ ꯑꯩ ꯃꯅꯤ ꯕꯦꯒꯇꯨ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯨꯈꯤꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯃꯁꯤꯗ ꯃꯜꯂꯤꯀꯥꯅꯁꯨ ꯁꯦꯟ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯟꯖꯤꯜꯂꯒ ꯂꯧꯔꯨꯁꯤ ꯍꯥꯏꯕꯗꯒꯤ ꯕꯨꯕꯣꯜ ꯑꯃꯗꯤ ꯃꯜꯂꯤꯀꯥ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯨꯝꯗꯨ ꯌꯧꯔꯦ ꯕꯨꯕꯣꯜꯅ ꯃꯜꯂꯤꯀꯥꯗ ꯒꯥꯔꯤꯗ ꯂꯩꯔꯝꯃꯨ ꯑꯩ ꯏꯃꯨꯡ ꯆꯪꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯇꯁꯦꯡꯅ ꯕꯨꯕꯣꯜꯗꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯕ ꯇꯜꯂꯕꯅꯤ ꯑꯗꯨꯕꯨ ꯁꯦꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯊꯕꯛ ꯆꯠꯄ ꯌꯥꯔꯣꯏꯗꯕꯅꯤꯅ ꯃꯍꯥꯛ ꯇꯉꯥꯏ ꯐꯗꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯛꯏ ꯀꯤꯕꯗꯨ ꯈꯔ ꯐꯅꯕ ꯍꯥꯏꯗꯨꯅ ꯏꯁꯩ ꯍꯧꯅ ꯁꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯆꯦꯟꯕꯒꯤ ꯗꯪ ꯗꯪ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯕꯨꯕꯣꯜꯗꯨ ꯁꯝꯅ ꯆꯞ ꯆꯞ ꯌꯨꯡꯉꯤ ꯇꯨꯡꯗ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯕꯗ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯃꯤ ꯆꯪꯈꯤꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕ ꯎꯍꯧꯈꯤ ꯃꯁꯤꯗꯒꯤ ꯕꯨꯕꯣꯜꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯑꯒ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯅꯤ ꯕꯦꯒꯇꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗ ꯕꯨꯕꯣꯜꯅ ꯀꯔꯤꯅꯣꯗ ꯉꯁꯥꯏ ꯑꯩꯅ ꯐꯃꯨꯡꯗ ꯊꯝꯂꯝꯕꯅꯤꯗ ꯑꯩꯕꯣ ꯃꯜꯂꯤꯀꯥꯅ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯑꯩꯅ ꯃꯅꯤ ꯕꯦꯒꯇꯨ ꯐꯃꯨꯡ ꯃꯊꯛꯇ ꯊꯝꯂꯒ ꯎꯄꯨꯗꯒꯤ ꯒꯥꯔꯤ ꯂꯧꯊꯣꯛꯄꯅꯤ ꯂꯥꯏꯅ ꯆꯦꯟꯈ꯭ꯔꯖꯥꯠꯂꯅꯦ ꯃꯗꯨꯕꯣ ꯑꯩꯕꯨ ꯎꯄꯨꯗꯒ ꯍꯥꯞꯆꯤꯟꯈ꯭ꯔꯖꯥꯠꯂꯅꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯎꯄꯨꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯏ ꯑꯗꯨꯕꯨ ꯎꯄꯨꯗꯁꯨ ꯌꯥꯎꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯣꯔꯦꯟ ATMꯗꯒꯤ ꯑꯣꯏꯅ ꯁꯦꯟ ꯈꯔ ꯁꯠꯂꯒꯦ ꯈꯟꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕꯒꯤ ꯂꯩꯊꯣꯔꯛꯄꯗ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯃꯅꯤ ꯕꯦꯒꯇꯨ ꯏꯉꯥꯟ ꯉꯥꯟꯅ ꯇꯥꯔꯒ ꯂꯩꯔꯝꯈꯤ ꯃꯁꯤꯗ ꯕꯨꯕꯣꯜꯗꯨ ꯄꯨꯡꯉꯛ ꯉꯛꯏ ꯑꯗꯨꯒ ꯀꯤꯕꯁꯨ ꯐꯥꯎꯈꯤ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯂꯩꯍꯧꯗ꯭ꯔꯒ ꯍꯧꯖꯤꯛ ꯂꯩꯔꯝꯃꯤꯁꯤꯅ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣꯅꯦ ꯌꯨꯝꯁꯦ ꯃꯑꯣꯡ ꯑꯃꯗꯤ ꯇꯧꯔꯦꯁꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯅꯤ ꯕꯦꯒꯇꯨ ꯂꯧꯈꯠꯀꯦ ꯇꯧꯕꯗ ꯃꯜꯂꯤꯀꯥꯅ ꯃꯈꯣꯏꯕꯥ ꯂꯣꯏꯗ꯭ꯔꯤꯕꯣ ꯀꯔꯤꯅꯣ ꯏꯃꯨꯡ ꯆꯪꯈ꯭ꯔꯒ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯤꯗꯨꯕꯣ ꯍꯥꯏ ꯃꯅꯤ ꯕꯦꯒꯁꯤ ꯃꯥꯡꯈꯤꯗꯅ ꯊꯤꯔꯝꯂꯤꯕꯅꯤꯅꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯔꯝꯃꯦ ꯑꯣ ꯀꯥꯏꯗ ꯂꯩꯔꯝꯃꯒꯦ ꯂꯥꯏꯅ ꯆꯦꯜꯂꯝꯃꯦꯗꯅ ꯅꯠꯇꯦꯅꯦ ꯑꯩꯅ ꯒꯥꯔꯤꯗ ꯂꯩꯔꯝꯃꯣ ꯍꯥꯏꯔꯒ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯂꯥꯛꯏꯅꯣ ꯑꯁ ꯅꯪꯁꯦ ꯑꯩꯅ ꯍꯥꯏꯕꯒ ꯏꯟꯗꯦꯍꯦ ꯀꯥꯎꯅ ꯀꯥꯎꯒꯜꯂꯤꯕ ꯊꯣꯛ ꯍꯥꯏꯅ ꯊꯣꯛꯑꯒꯕ ꯃꯦꯃꯣꯔꯤ ꯌꯥꯝꯅ ꯋꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯗ꯭ꯔꯥ ꯈꯪꯗꯦꯗ ꯕꯨꯕꯣꯜꯗꯨꯅ ꯀꯤꯕꯗꯨ ꯈꯔ ꯐꯅꯕ ꯍꯥꯏꯗꯨꯅ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗꯒꯤ ꯑꯁꯨꯝ ꯊꯣꯔꯛꯏ ꯃꯍꯥꯛꯅ ꯃꯥꯡꯒꯣꯜ ꯌꯧꯔꯛꯄꯗ ꯃꯜꯂꯤꯀꯥ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯕꯨꯕꯣꯜꯗꯨ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯩꯒ ꯍꯧꯖꯤꯛꯇ ꯂꯥꯛꯃꯤꯟꯅꯕ ꯃꯜꯂꯤꯀꯥꯅ ꯀꯅꯥꯅ ꯄꯨꯈ꯭ꯔꯕ ꯀꯩꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯊꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯁꯣ ꯄꯥꯟꯁꯤꯜꯂꯤ ꯁꯣ ꯄꯥꯟꯁꯤꯟꯕ ꯂꯣꯏꯔꯛꯄꯗ ꯊꯣꯡ ꯑꯗꯨꯗ ꯃꯅꯨꯡꯂꯣꯝꯗꯒꯤ ꯗꯪ ꯗꯪ ꯊꯤꯜꯂꯛꯏ ꯕꯨꯕꯣꯜꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡ ꯍꯜꯂꯒ ꯇꯨꯈꯤ ꯑꯗꯨꯒ ꯃꯅꯤꯡꯅ ꯑꯁꯇꯔ ꯑꯗꯨꯗ ꯌꯩꯁꯜꯂꯒ ꯃꯈꯨꯠꯅ ꯃꯇꯨꯡꯗ ꯉꯥꯛꯏ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯁꯨ ꯊꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯥꯡꯒꯣꯜꯗ ꯕꯨꯕꯣꯜꯅ ꯇꯧꯔꯤꯕ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯜꯂꯤꯀꯥꯅ ꯎꯕꯗꯒꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯨꯕꯣꯜꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗꯗꯤ ꯕꯨꯕꯣꯜꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠꯇꯨꯁꯨ ꯊꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯃꯜꯂꯤꯀꯥꯅ ꯏꯄꯥ ꯄꯥꯈꯠꯅ ꯃꯈꯣꯏꯕꯥ ꯀꯩꯗꯧꯔꯒꯦ ꯁꯦ ꯋꯥꯈꯜ ꯑꯝꯇ ꯇꯥꯎꯁꯦ ꯀꯩꯗꯧꯔꯒꯦꯕ ꯑꯁ ꯏꯁꯥꯁꯤꯁꯨ ꯍꯨꯃꯥꯡꯅ ꯂꯨꯄꯦ ꯇꯧꯔꯤꯁꯦ ꯃꯜꯂꯤꯀꯥꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯔꯨꯃꯥꯜ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯕꯨꯕꯣꯜꯒꯤ ꯍꯨꯃꯥꯡꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯂꯤ ꯕꯨꯕꯣꯜꯗꯨ ꯃꯜꯂꯤꯀꯥꯗ ꯂꯩꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯜꯂꯤꯀꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯣꯔꯁꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ ꯃꯁꯤꯗ ꯕꯨꯕꯣꯜꯅ ꯒꯥꯔꯤ ꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯜꯂꯤꯀꯥ ꯐꯝꯂꯒ ꯕꯨꯕꯣꯜꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯈꯤ ꯃꯁꯤꯗꯒꯤ ꯕꯨꯕꯣꯜꯗꯨ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯜꯂꯤꯀꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯜꯂꯤꯀꯥ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯅꯦ
ꯀꯩꯅꯣ ꯃꯈꯣꯏ ꯕꯥꯅ ꯍꯥꯏꯗꯨꯕꯣ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯕꯥꯅ ꯃꯥꯡꯒꯣꯜꯁꯤꯗ ꯇꯨꯁꯤꯟꯕ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏꯁꯦ ꯅꯪꯕꯨ ꯑꯩ ꯁꯤꯕ ꯄꯥꯝꯗꯕ꯭ꯔꯅꯦ ꯑꯁ ꯀꯩ ꯋꯥꯍꯪꯅꯣꯗ ꯃꯈꯣꯏ ꯕꯥ ꯁꯦ ꯏꯁꯥꯗꯣ ꯌꯥꯝꯅ ꯉꯝꯗ꯭ꯔꯗꯤ ꯊꯕꯛꯇꯣ ꯇꯣꯛꯑꯁꯦ ꯀꯣꯟꯅ ꯆꯠꯂꯁꯦ ꯏꯃꯨꯡꯗ ꯏꯟꯊꯤꯖꯅ ꯄꯣꯊꯥꯔꯁꯦ ꯍꯥꯏ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯊꯕꯛ ꯆꯠꯇꯕ ꯌꯥꯔꯣꯏ ꯃꯥꯅ ꯆꯠꯇꯅꯕ ꯇꯧꯔꯁꯨ ꯑꯩꯅ ꯅꯝꯗꯨꯅ ꯆꯠꯀꯅꯤ ꯍꯦꯔꯥ ꯍꯩ ꯂꯥꯛꯑꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯕꯨꯕꯣꯜꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯥꯂꯤꯀꯥ ꯑꯗꯨ ꯐꯥꯔꯒ ꯋꯥꯍꯪ ꯍꯪꯒꯦ ꯈꯟꯗꯨꯅ ꯄꯔꯞ ꯆꯠꯈꯤ ꯃꯁꯤꯗ ꯃꯥꯂꯤꯀꯥꯅ ꯍꯩꯃꯥ ꯀꯩ ꯅꯨꯄꯥꯅꯣ ꯃꯁꯤꯕꯣ ꯍꯣ ꯉꯥꯏꯈꯨꯑꯣ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ ꯃꯥꯂꯤꯀꯥꯅ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ ꯍꯪꯉꯛꯄ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯃꯥꯅ ꯂꯣꯟꯁꯤꯜꯂꯝꯕ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯗ ꯂꯣꯟꯒꯗꯧꯔꯤꯕ ꯁꯣ ꯑꯗꯨꯁꯨ ꯕꯨꯕꯣꯜꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯂꯩꯔꯝꯃꯤ ꯕꯨꯕꯣꯜꯅ ꯁꯣ ꯑꯗꯨ ꯃꯥꯂꯤꯀꯥꯗ ꯂꯪꯉꯛꯏ ꯑꯗꯨꯒ ꯅꯪꯅ ꯂꯣꯟꯁꯤꯜꯂꯝꯃꯣ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯔꯣꯝꯗ ꯑꯃꯨꯛ ꯂꯩꯊꯣꯔꯛꯄꯗ ꯉꯁꯥꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯍꯧꯕ ꯃꯥꯂꯤꯀꯥ ꯑꯗꯨ ꯐꯝꯂꯝꯗ꯭ꯔꯦ ꯃꯁꯤꯗ ꯕꯨꯕꯣꯜꯅ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯃꯥꯂꯤꯀꯥꯔꯣꯝꯗ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯃꯥꯂꯤꯀꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯣꯡꯗꯤ ꯍꯥꯡꯉꯝꯃꯤ ꯃꯁꯤꯗ ꯕꯨꯕꯣꯜꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯍꯥꯛꯅ ꯃꯥꯡꯒꯣꯜ ꯌꯧꯔꯛꯄꯗ ꯃꯥꯂꯤꯀꯥ ꯑꯗꯨ ꯏꯃꯨꯡꯂꯣꯝꯗ ꯇꯞꯅ ꯆꯪꯁꯤꯟꯈꯤꯕ ꯎꯏ ꯃꯗꯨꯗ ꯕꯨꯕꯣꯜꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯂꯤꯀꯥꯕꯨ ꯃꯈꯨꯠ ꯐꯥꯈꯤ ꯍꯩ ꯀꯩꯗꯧꯔꯦ ꯃꯃꯥ ꯍꯥ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯃꯈꯣꯏꯕ ꯍꯧꯖꯤꯛꯅꯦ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯅꯨꯄꯤ ꯑꯃ ꯆꯪꯈꯤꯒꯨꯝ ꯇꯧꯋꯦ ꯑꯗꯨ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯑꯁ ꯀꯗꯥꯏꯗꯅꯣꯗ ꯂꯩꯔꯝꯃꯣꯏ ꯂꯥꯛꯑꯣ ꯊꯕꯛꯇꯣ ꯊꯦꯡꯈ꯭ꯔꯅꯤ ꯑꯁꯨꯝꯅ ꯕꯨꯕꯣꯜꯅ ꯃꯥꯂꯤꯀꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯊꯣꯔꯛꯈꯤ ꯃꯥꯂꯤꯀꯥꯗꯤ ꯃꯈꯣꯏꯒꯤ ꯀꯥꯔꯣꯝꯗ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯃꯤ ꯑꯃ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯃꯥꯂꯤꯀꯥꯅ ꯎꯈꯤ ꯑꯗꯨꯕꯨ ꯕꯨꯕꯣꯜꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯑꯗꯨꯝ ꯆꯤꯡꯊꯣꯛꯈꯤꯕꯅ ꯃꯨꯟꯅ ꯌꯦꯡꯕꯗꯤ ꯐꯪꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟ ꯌꯧꯔꯦ ꯕꯨꯕꯣꯜꯅ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯦ ꯑꯗꯨꯒ ꯁꯣ ꯄꯥꯟꯁꯤꯜꯂꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯀꯩꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯃꯁꯤꯗ ꯕꯨꯕꯣꯜꯅ ꯈꯜꯂꯤ ꯃꯥꯂꯤꯀꯥꯒ ꯄꯨꯟꯅ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯔꯛꯇꯦꯅꯤ ꯑꯁꯨꯝꯅ ꯈꯟꯅ ꯕꯨꯕꯣꯜ ꯑꯃꯗꯤ ꯃꯥꯂꯤꯀꯥ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯧꯗꯣꯔꯛꯂꯦ ꯂꯝꯕꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯒꯥꯔꯤꯁꯤꯡꯁꯨ ꯀ꯭रिꯛ ꯏꯟꯅꯕ ꯃꯈꯩ ꯊꯧꯅꯔꯤ ꯒꯥꯔꯤꯒꯤ ꯍꯣꯔꯣꯟ ꯃꯈꯣꯜꯅ ꯃꯅꯤꯄꯨꯔ ꯑꯁꯦ ꯄꯨꯡꯅꯤꯟ ꯅꯤꯜꯂꯕꯒꯨꯝ ꯈꯜꯂꯤ ꯅꯤꯜ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯗꯨ ꯎꯕꯗ ꯉꯁꯥꯏ ꯃꯈꯩ ꯑꯀꯤꯕ ꯋꯥꯈꯜ ꯑꯃꯗ ꯐꯨꯝꯕꯪꯅꯔꯝꯕ ꯕꯨꯕꯣꯜ ꯃꯁꯥ ꯑꯗꯨ ꯈꯔ ꯅꯨꯡꯉꯥꯏꯖꯔꯛꯏ ꯃꯁꯤꯗꯒꯤ ꯕꯨꯕꯣꯜꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯈꯤ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯤꯀꯥ ꯑꯃꯗꯤ ꯕꯨꯕꯣꯜ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯉꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯆꯥꯄꯣꯠ ꯆꯥꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯤꯗ ꯕꯔꯅꯥ ꯑꯃꯨꯕ ꯑꯃ ꯈꯥꯝꯂꯤꯁꯤꯒꯤ ꯃꯄꯨ ꯌꯥꯎꯕꯤꯕ꯭ꯔꯣ ꯕꯨꯕꯣꯜꯅ ꯑꯩꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯕꯨꯕꯣꯜꯅ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯈꯠꯄꯤꯒꯅꯨ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩ ꯒꯥꯔꯤ ꯊꯩꯗꯣꯛꯀꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯃꯁꯤꯗ ꯕꯨꯕꯣꯜꯅ ꯑꯩꯗꯤ ꯑꯩꯒꯤ ꯒꯥꯔꯤꯗꯨ ꯄꯥꯏꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯨꯔꯦ ꯌꯥꯅꯤ ꯑꯩ ꯊꯩꯗꯣꯛꯆꯒꯦ ꯍꯣꯇꯦꯜꯗ ꯑꯆꯥꯄꯣꯠ ꯆꯥꯔꯤꯕꯁꯤꯡꯗꯨ ꯋꯥ ꯅꯣꯛꯏ ꯑꯁꯨꯝꯅ ꯕꯨꯕꯣꯜꯅ ꯒꯥꯔꯤꯗꯨ ꯈꯔ ꯊꯩꯗꯣꯛꯏ ꯃꯁꯤꯗꯒꯤ ꯒꯥꯔꯤ ꯑꯃꯗꯨ ꯊꯧꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯕꯨꯕꯣꯜꯅ ꯃꯥꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯂꯩꯕ ꯃꯤꯡꯁꯦꯜ ꯑꯃꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯃꯥꯂꯤꯀꯥ ꯐꯝꯕ ꯑꯗꯨ ꯎꯈꯤ ꯃꯁꯤꯗ ꯕꯨꯕꯣꯜꯅ ꯇꯨꯡꯒꯤ ꯁꯤꯠꯇꯨꯗ ꯐꯠ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯐꯝꯂꯝꯗꯦ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯕꯨꯕꯣꯜꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯒꯥꯔꯤꯗꯒꯤ ꯄꯔꯞ ꯀꯨꯝꯊꯔꯒ ꯒꯥꯔꯤ ꯑꯗꯨ ꯁꯣ ꯐꯥꯎꯕ ꯂꯣꯜꯂꯝꯗꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯄꯔꯞ ꯆꯪꯉꯛꯏ ꯃꯥꯂꯤꯀꯥꯗꯤ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯕꯨꯕꯣꯜꯅ ꯃꯥꯂꯤꯀꯥꯗ ꯆꯥꯕ ꯑꯗꯨ ꯂꯣꯏꯁꯜꯂꯣ ꯊꯕꯛ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯕꯗꯒꯤ ꯃꯥꯂꯤꯀꯥꯅꯁꯨ ꯆꯥꯕ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜꯒꯤ ꯁꯦꯟ ꯄꯤꯊꯣꯛꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯍꯦꯝꯕꯒꯤ ꯂꯩꯀꯥꯏ ꯌꯧꯔꯛꯂꯦ ꯃꯁꯤꯗ ꯃꯥꯂꯤꯀꯥꯅ ꯃꯈꯣꯏꯕ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯁꯤꯗ ꯑꯩꯈꯣꯏ ꯇꯥꯗ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯑꯝꯇ ꯎꯅꯒꯦꯅ ꯇꯧꯕꯅꯤꯗ ꯃꯈꯣꯏ ꯕꯥꯒꯤ ꯇꯥꯗ ꯂꯩꯕ꯭ꯔꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯏꯕ ꯍꯦꯝꯕꯒꯤ ꯌꯨꯝ ꯌꯧꯔꯦ ꯉꯔꯥꯡ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯁꯨꯃꯥꯡ ꯑꯗꯨ ꯂꯩꯈꯣꯝ ꯐꯖꯅ ꯊꯣꯛꯑꯝꯃꯤ ꯕꯨꯕꯣꯜꯒ ꯃꯥꯂꯤꯀꯥꯒꯗꯨ ꯂꯩꯈꯣꯝ ꯇꯩꯔꯣꯏꯗꯕ ꯖꯒꯥ ꯊꯤꯔꯒ ꯂꯥꯛꯄꯗ हिंखोल चंबा अंगाव सन्दो मंगाइरे उचिन नाचिन हेमबगी मांगोल यौरे मालिकादी मांगोल कोल अदुद सारिबा फी अदु करी फीनो हाइदुना येंगली बुबोल कौबा अदु तारदुना हेमबगी मसुनुपी अमा थोरई अदुगा अखोई पुपुदी लेते हाइना हाइरखी बुबोलदु मथा खंसा सारई
ꯃꯁꯤꯗ ꯕꯨꯕꯣꯜꯅ ꯀꯔꯥꯏꯗ ꯆꯠꯈꯤꯕꯅꯣ ꯏꯕꯦꯝꯃ ꯀꯌꯥꯝ ꯀꯨꯏꯔꯛꯀꯅꯤ ꯍꯥꯏꯒꯦ ꯃꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯤꯌꯦ ꯕꯨꯕꯣꯛ ꯀꯧꯊꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯍꯦꯝꯕꯒꯤ ꯅꯨꯄꯤ ꯕꯤꯂꯥꯁꯤꯅꯤ ꯀꯧꯊꯣꯔꯛꯏ ꯕꯤꯂꯥꯁꯤꯅꯤꯅ ꯕꯨꯕꯣꯜ ꯍꯦꯛ ꯎꯕꯗ ꯍꯩꯃꯥ ꯕꯨꯕꯣꯜ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯅꯪꯅ ꯍꯦꯛ ꯂꯥꯛꯄꯁꯤꯃꯛꯇꯕꯨ ꯅꯣꯡ ꯇꯥꯕ ꯅꯨꯃꯤꯠ ꯈꯜꯂꯒ ꯂꯥꯛꯏꯅꯦ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯅꯪ ꯂꯥꯛꯄꯕꯣ ꯏꯃꯥ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨ ꯀꯥꯏ ꯆꯠꯈꯤꯒꯦ ꯉꯁꯤ ꯍꯜꯂꯛꯑꯣꯏꯗ꯭ꯔꯣ ꯑꯦ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇ ꯆꯠꯈꯤꯗ ꯉꯥꯏꯔꯤꯅꯦ ꯈꯤꯇꯁꯨ ꯉꯟꯅ ꯂꯥꯛꯀꯦ ꯍꯥꯏꯗꯤ ꯅꯪꯁꯦ मादी ngasi लाक्तों मांदीने अतो फोन तौरगा हंगुदना इमा आईडी ओजागे नंबर सु खंगदना नंबर दुबुदी इखोई पार्टिमा यारोंगनी हाय पार्टिमा नुखोई पुपुगी नंबर दो अमता पिरुसे असुमना पार्टिमा दगी नंबर अदु लौरगा अमाइबा हेमबदा बुबुलना फोन तौखी अमाइबा हेमबना ngasi di mahak yararoi aduna hayeng ayu oina बुबोलगी जुमदा लाक्लगे हाइना हाइरई मदुगी मतुंग फोन अदु थमनरे तसेंबदी बुबोल पंथब पामद्रबनी अदुबु ओजा अदुना संग्रे हाइरबनिना करिदी उपाय लेरी हयेंग आइबा ताबनी मसिदगी बुबोलना इमा ओजादो हयेंग ओइना लागे ना हाइरे यामदी लुपा चांगा से सि अहानबगी पोइना ओइना थमजरमलगे सोदनबा इमाना खरा हाइबियो बिलासिनीना होय होय इमाना सु हाइरगे होय इमा अदुदी अखोय अमुक चलगे हाय ममा लाओदना मसिदा बिलासिनीना हाइमा बुबोल इबेमा यौरक्प्रो अइदी उबु उहौदिने इबेमगी मिंगना करी कौबा मसिदा मालिकाना मालिका कौइमा मिंगसु फजै सक्सु फजै ओंथोकना इंख्रे चलो चलो करीमतसु हापलेने तौरिसे बुबोलना हेरैमा करीबु हापुनेगेदा हयेंग ओजा खरंगना लानबिरो होइदा अइना सोइदनबा नंग ओजादो हाइरगे असोमना बुबोल अमदी मालिका गाड़ी तोंगदुना माइबा हेमबगी लेकाइदगी थौदोरक्ले लंबीदा मालिकाना मखोइबा ngасai अमाइबगी मंगोलदा साहोबा फिदो याम फजैये अमता लेसिको अइना सोमदा ओजा लेरमदबगी मथा सारी अदुगा माना तानिंदे याम थिना तानिंदे मालिकादु इकाइगुम साउनिंगुम मचिंदु पैरगा मागी लेथोख्रे बुबोलदी मागी ममाई मपादा लेरिबा मिंगसेट अदुदा मनिंगी सिटुदा तत्तना अदुम जिंगी अदुबु कनासु फमलमदे कनासु लेरमदे बुबोलना खल्ली करिनोने मालिकागा पुन्न लेरिङैदना कैसु तौदे अदुगा अइ थंता लेरकांदना हेक तौरिसिना करिनो मालिका सिबु लाइटिन चंगदनबा जंत्र सिबा जालाने मालिका नंबु लाइट चंगदनबा जंत्रगा सिब्रो मालिका दु खुमदी तुमिना अदुम लई कपगुमसु तौरी मदुदा बुबोलना अस नंबु ताद्रबो नंगी फी हाइदो लेरगा लोरे कैनो अदा आइदी सोमदा मथा खरा साबसिदा सुम पंगा ngangbaniने नंबु जंत्रगा सिब्रमी मालिकादु लेसलागा सीदे पिपामदा लेरि कांदसु दौदौना जंत्र सिबा यादे अदुना सिरक्ते बुबोलना अदो नंदी लाई अमता संगद्रिसिना कैगिनो बुबोलना हाइरइबा मफम अदुदा मालिकादु इंगंगना ए कैनो हाइसिबो आइबु लाई चंगदे हाइबा अइना हाइदी नंगसे लाई चंगदो मानदे नसक्तो लाइमुक फजै हाइबनिदा बुबोलना हाइरिबो वाफमदु मालिका बापमेन तादी कैनो मखोइबाना हाइदुबो अइ ज्ञान तातेको फरेसे नंग ज्ञान ताद्रिदो याम फरबनी करी लेरुखिनी युमदा दुम थौरगद्रो ngaikhoda mana masin khara lekhise hoi nang haibbu aina yadi haibro asumna makoi ani noktuna wari sana postai mana masin khara leire aduga yumda halakhi masiki matung makoi yum yauduna magi mafi maron hongdoknaraga pothanari bubolna tv kada phamlaga tv tharga tv yengri malikada sa khara thaksi haibadagi malikadu sakhumda changaga sa lunanaba tawrai अदुबु चाखुमदुदी ngasai बुबोलना साक्षारमबगी पुंगसाई साइरगा लेरमी अदुबु मालिकादी कैसु खतना सारिबसिंग अदु लोइसलगा चा लोली सोमदा बुबोलदु टीवी यिंगली तंजा अदुदा मागी रूमदा लेरिबा का अदुदा मी लेबगी सनिल फंखी मसिदा बुबोलदु हगोलक्ले अदुगा का अदुदा असुबसुम तपना चंगसिली महागना का अदुदा फक चंगसिनबदा मीगी ममी अमा फगलांगदा ताबा उखी अदुगा ममी अदु तपना ममसिलक्लगा मांगख्रे बुबोलदु ममी मांगखिबा फगलांग अदुदा मुन्न जिंगदुना ngahak laiki masidagi amuk
ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯇꯤꯚꯤ ꯑꯗꯨ ꯌꯦꯡꯂꯤ ꯇꯤꯚꯤ ꯊꯥꯔꯒ ꯌꯦꯡꯂꯤ ꯍꯥꯏꯖꯕꯇꯅꯤ ꯋꯥꯈꯜꯗꯤ ꯇꯔꯪ ꯑꯃꯗ ꯂꯩꯔꯕꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯅ ꯉꯥꯊꯔꯤꯕ ꯁꯣꯐꯥ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯆꯪꯉꯛꯄꯒꯨꯝ ꯇꯧꯔꯛꯏ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯃꯦꯠꯂꯛꯈꯤ ꯃꯁꯤꯗ ꯕꯨꯕꯣꯜꯅ ꯃꯥꯒꯤ ꯃꯈꯧꯔꯤ ꯂꯥꯛꯁꯤꯜꯂꯤꯕ ꯈꯨꯠꯇꯨ ꯂꯧꯊꯣꯛꯀꯦ ꯈꯟꯗꯨꯅ ꯃꯈꯧꯔꯤꯗ ꯃꯥꯔꯨꯕꯗ ꯀꯅꯥꯁꯨ ꯄꯥꯏꯔꯝꯗꯦ इहां हांग्रमी अदुबु मंगक्षमदी लक्षिनबा असुम हेंजलखी बुबोलदु वाबनो हुमांगना पुंगलुप लुपले मसिदगी करी तौसिगे खलकपदा मागी मनाक्ता लेरिबा टीवी रिमोट अदु उरई महागना टीवी रिमोट अदुगी बुलुमदु कन्ना लेखटखी टीवी अदुना कन्ना लेखलकपदुदा चाखुमदा चा लोलिबा मालिका चाखुमदगी परप्रप चेंथोरई महागना टीवी का योरकपदा बुबोलगी मंगक्षमदा लक्षिलंबदु थादोरई मसिदा बुबोलदु लोक खू खूदुना तुंग ओंथोकलगा येंगी अदुबु कनासु लेरमदे बुबोलना तौरिबा मवोंग अदुदा मालिकाना चेंसिलक्तुना मखोइबा कैदोरगे से इसागा से हुमांगना पुनुप लुपे कनानो कोयेंग येंगिदुबो वखलमदा ताबिसु कैदोरगेबा हाय मामा नंग ngसायना लाकपा याद्रो आई सिरमदौरेने हाइस करिनो मखोइबाना हारिसिबो से अमता निना ताना फंबियोसे टीवीसिना असुकना थारिसिना करिगिनो टीवीदु मालिकाना मुथली अदुगा बुबोलदा ओनसिलक्लगा मसादा कारिबो हुमांगसिंग अदु तैथोकली बुबोलदी मालिकादा येंगदुना अदुम लै करी खलिबनो खंगदे मखोइबा कैनो मिचफुम ग्लाउगा येंगगा लेरिदुबो से इसिंग खर थकसे आई इसिंग लरुगे हाय ngaiko asida adum layune kaigino nang nai thaduk lamaga chakke tawrisibo kaino mokhoibana haidubo ai kemta chaloye chakchangda cha thangalamane haige tawrakpada tv kanna tharakpa duda ai lakpane phare adu oragana ibani punna chakchangda chalasi kaino asi haiduna bubolna malikagi makhut adu paiduna chakchangda puki bubolna tawriba mawongdu malika karino khangde asomna mokoi anina chatkibadu बुबोलना फमलंबा सोफा अदुदगी नुपी अमगी ममी अमा थोरकलगा यिंगदुना लेहौवी बुबोल अमदी मालिका चाक्संगदा सा थकली मालिकाना बुबोलदा माना तौरिबसिंग अदु करिनो हाइना हंगली बुबोलदु खुमदे अदुगा अमुक्सु हाइदोकलसिरा हाइना खल्ली अदुगा अमुक्सु वाखन पखनदा खंजलगा फत्तनुंगदा थोखिद्रा हाइना सुकीरी अदुबु मालिकाना वफम अदु हायनबा तक्सिलपदगी बुबोलना वफम खरा हाइरमी अदुबु मंगोंदा थोकिबा थौदोकसिंग लोइनदी ताकथोकलमदे युम असिदा करिगुंबा खरदि तौरे हाइबसी खंगहल्ली वफम अदु ताबदा मालिका यामना कीखी अदुगा महाका थिंगखिबा गैस लैखलंबा चलमदाइदा मखोइगी कादा मी लेबगी मुगों उखिबसिंग अदु पुनमक मथंग मथंग निचिंगलुरगा महाक पंखनदा खंजनबा हौरई मरम असिना महाक सोर फुंगतुना मको ngौरई बुबोलदु चेंसिंदुना महाकु सौगतखी अदुगा फमुंगदा पुसिलई अदुगा हिफनखी मतमसी नुमिदांग वायरमगी मतम ओइरक्लबनी नोंगसु तारमदाइगी मंगसिनबा हौरई मालिकाना सोर फुंगतली हाइबदगी बुबोलना डॉक्टर सुभाषता फोन तौखी डॉक्टर सुभाष बुबोल होइगी लेकाइदा लेबा डॉक्टरनी बुबोलना फोन तौदुना लाक्पिनबा हाइबदगी सुभाषतु मागी गाड़ीदा लाखी असमना सुभाष लाक्तुना मालिकाबु येंगली मसिगी मतुंग महाकना पोरकपा हिदाक लांथक खर कापदगी मालिका सोर फुंगतपा फरे मसिगी मतुंग डॉक्टर सुभाषना चलमदाइदा होरेन करिगुंबा कोक ngौरकलबदी सिगी गुलीसी पिजबियु हाइना गुली अमा पिरमी अदुगा चटखरे बुबोलसु मालिकागी सेवा तौदुना लेरी असुमना मतमदु हौखिदुना नुमित फजना तारे नोंगसु थिली थिली ताबा हौरई तंजा असिदा मालिकाना इसिंग खरा थकनिंगी हाइई बुबोलदु इसिंग लौबा चटकदबादु तसेंगना तल्लबनी अदुबु महाक चटबा यादबनिना महाक इसिंग लौबा चाक्संगदा लाखी अदुबु महाक नागजेट तुंगमांग कुयेंग येंगी असुमना महाक उसिना चिन चाखुमदी यौरकले महाकना चाखुमदगी इसिंग लौरगा हलकपदा माना इसिंग कलंबा कोन अदु मखादा तारई बुबोलदु खंगबोय लाकपोय तुंगदा फट येंथोकलुबदा मी मरक सा मरक ओइना तौबा नुपीगी मवोंग मानबा अमा फगलांगदा मतुंग ओनसिलगा नपलगा लेरमखी मदु उबदा बुबोलदु कन्ना लाउरगा साखुम अरदगी चेलई महाकी तुंगदा फगलांगदा नपलगा लेहौरिबा पोट अदुना चुंग चोंगदुना तानरई
ꯑꯗꯨꯒ ꯕꯨꯕꯣꯜꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯁꯣꯝꯗ ꯃꯥꯂꯤꯀꯥ ꯕꯨꯕꯣꯜꯅ ꯂꯥꯎꯕ ꯇꯥꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯜꯂꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯈꯤ꯫ ꯁꯣꯝꯗ ꯕꯨꯕꯣꯜꯗꯨ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯖꯤꯟꯄꯥꯟ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯄꯥꯏꯔꯝꯕ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯒ ꯃꯈꯣꯡꯗ ꯄꯥꯏꯔꯝꯕ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗ ꯕꯨꯕꯣꯜꯅ ꯈꯪꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥꯂꯤꯀꯥ ꯁꯣꯏꯗꯅ ꯂꯥꯛꯑꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯏ꯫ ꯃꯍꯥꯛꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯥꯂꯤꯀꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯕꯨꯕꯣꯜꯅ ꯃꯥꯂꯤꯀꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯐꯃꯨꯡꯗ ꯄꯣꯔꯛꯏ꯫ ꯃꯁꯤꯗ ꯃꯥꯂꯤꯀꯥꯅ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯔꯦ ꯍꯥꯏꯕꯗꯒꯤ ꯉꯁꯥꯏ ꯁꯨꯕꯥꯁꯅ ꯄꯤꯔꯝꯕ ꯒꯨꯂꯤ ꯑꯗꯨ ꯄꯤꯖꯈꯤ꯫ ꯒꯨꯂꯤ ꯑꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯂꯤꯀꯥ ꯑꯁꯤꯕꯒꯨꯝ ꯇꯨꯝꯊꯈꯤ꯫ ꯍꯧꯖꯤꯛ ꯕꯨꯕꯣꯜꯗꯨ ꯃꯥꯂꯤꯀꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯒꯤ ꯌꯨꯝꯖꯥꯏ ꯇꯤꯚꯤ ꯀꯥ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤ ꯀꯥ ꯑꯗꯨꯗ ꯃꯤ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯅꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯗꯥꯛꯇꯔ ꯁꯨꯕꯥꯁꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯏ꯫ ꯃꯁꯤꯗ ꯕꯨꯕꯣꯜꯅ ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯃꯥꯅ ꯀꯧꯔꯛꯏꯁꯤꯕꯣ? ꯅꯣꯡꯅ ꯃꯔꯣꯜ ꯑꯃ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯕꯅꯦ꯫ ꯑꯣ ꯇꯥꯔꯦ ꯇꯥꯔꯦ ꯑꯩ ꯊꯣꯔꯛꯀꯦ꯫ ꯑꯁꯣꯝꯅ ꯕꯨꯕꯣꯜꯗꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯂꯣꯜꯂꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯨꯕꯥꯁ ꯁꯨꯕꯥꯁ ꯍꯥꯏꯅ ꯀꯣꯏꯀꯧ ꯀꯧꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯕꯨꯕꯣꯜꯗꯨ ꯆꯤꯡꯅꯔꯛꯄꯗꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯥꯂꯤꯀꯥꯒꯤ ꯃꯅꯥꯛ ꯇꯥꯟꯅ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨꯗ ꯄ꯭ꯔꯇꯤꯃꯥ ꯊꯧꯔꯤ ꯌꯥꯜꯂꯒ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯅ ꯄꯥꯡꯂꯒ ꯕꯨꯕꯣꯜꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯕꯨꯕꯣꯜ ꯀꯟꯅ ꯂꯥꯎꯔꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯕꯨꯕꯣꯜꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯀꯔꯤ ꯑꯣꯏꯔꯝꯕ, ꯊꯧꯔꯤ ꯌꯥꯜꯂꯝꯂꯤꯕ ꯄ꯭ꯔꯇꯤꯃꯥ ꯀꯅꯥꯅꯣ? ꯄꯨꯝꯅꯃꯛꯁꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯨꯞꯅ ꯈꯨꯔꯨꯝꯖꯔꯤ꯫